ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯅ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯕꯨ ꯃꯥꯂꯦꯝꯗ ꯁꯛ ꯇꯥꯛꯂꯤ꯫ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯒꯤ ꯊꯧꯅꯥ ꯑꯃꯗꯤ ꯁ꯭ꯄꯣꯔꯠꯁꯀꯤ ꯂꯝꯗ ꯃꯈꯣꯏꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡꯕꯨ ꯃꯁꯛ ꯈꯪꯕꯤꯗꯨꯅ 2013ꯗ ꯁꯦꯟꯇꯔꯗ ꯕꯤꯖꯦꯄꯤꯅ ꯂꯨꯆꯤꯡꯕ ꯑꯦꯟꯗꯤꯑꯦ ꯂꯩꯉꯥꯛ ꯂꯥꯛꯂꯕ ꯃꯇꯨꯡ ꯁ꯭ꯄꯣꯔꯠꯁꯀꯤ ꯄꯥꯋꯔ ꯍꯥꯎꯁꯅꯤ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯅꯦꯁꯅꯦꯜ ꯁ꯭ꯄꯣꯔꯠꯁ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃ ꯊꯝꯅꯕ ꯂꯥꯎꯊꯣꯛꯈꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯕꯣꯛꯁꯤꯡ ꯃꯁꯥꯟꯅꯗ 5ꯔꯛ ꯋꯥꯔꯜꯗ ꯆꯦꯝꯄꯤꯌꯟ ꯑꯣꯏꯈ꯭ꯔꯕ MC ꯃꯦꯔꯤ ꯀꯣꯝꯕꯨꯁꯨ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯑꯣꯏꯅ ꯅꯣꯃꯤꯅꯦꯠ ꯇꯧꯈꯤ꯫ ꯁꯥꯟꯅꯔꯣꯏꯁꯤꯡꯒꯤ ꯂꯥꯏꯁꯤꯡ ꯑꯣꯏꯒꯗꯧꯔꯤꯕ ꯁ꯭ꯄꯣꯔꯠꯁ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤ ꯀꯛꯆꯤꯡꯒꯤ ꯌꯥꯏꯊꯕꯤ ꯂꯧꯀꯣꯜꯗ ꯁꯥꯟꯅꯕꯒꯤꯗꯃꯛ ꯃꯃꯥꯡꯒꯤ ꯀꯪꯒ꯭ꯔꯦꯁ ꯁꯔꯀꯥꯔꯅ ꯊꯧꯔꯥꯡꯈꯤ꯫ ꯑꯗꯨꯕꯨ ꯂꯧ ꯎꯅꯔꯤꯕ ꯃꯐꯝ ꯑꯣꯏꯕꯅ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯑꯌꯦꯠ ꯑꯄꯟ ꯂꯥꯛꯈꯤ꯫ ꯂꯣꯏꯅꯅ ꯃꯇꯝ ꯑꯗꯨꯃꯛꯇꯗ ꯏꯝꯐꯥꯜꯗꯒꯤ ꯑꯋꯥꯡ ꯅꯣꯡꯆꯨꯞꯂꯣꯝꯗ ꯀꯤꯂꯣꯃꯤꯇꯔ 19 ꯂꯣꯝ ꯆꯠꯂꯒ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯍꯔꯥꯎꯊꯦꯜ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯦꯀꯔ 315.30 ꯄꯥꯛ ꯆꯥꯎꯕ ꯆꯤꯡꯌꯥꯒꯤ ꯃꯐꯝ ꯑꯃ ꯃꯃꯜ ꯂꯧꯗꯅ ꯁꯔꯀꯥꯔꯗ ꯁꯦꯟꯖꯝ ꯆꯤꯔꯥꯡ, ꯁꯦꯟꯖꯝ ꯈꯨꯅꯧ ꯑꯃꯗꯤ ꯀꯧꯇ꯭ꯔꯨꯛꯀꯤ ꯈꯨꯟꯖꯥꯁꯤꯡꯅ ꯄꯤꯔꯒꯦ ꯍꯥꯏꯅ ꯂꯥꯎꯊꯣꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯁꯔꯀꯥꯔꯅ ꯀꯨꯞꯅ ꯈꯟꯅꯔꯒ ꯃꯐꯝ ꯑꯗꯨꯗ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤ ꯁꯥꯅꯕ ꯂꯦꯞꯅꯈꯤ ꯑꯃꯗꯤ ꯃꯈꯥ ꯇꯥꯕ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯄ ꯍꯧꯈꯤ꯫ ꯍꯔꯥꯎꯊꯦꯜ, ꯏꯕꯨꯙꯧ ꯑꯋꯥꯡ ꯀꯧꯕ꯭ꯔꯨ ꯑꯃꯗꯤ ꯏꯕꯦꯟꯗꯧ ꯀꯧꯅꯨ ꯑꯅꯤꯅ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯅ ꯁꯥꯟꯅꯈꯤꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯄꯨꯋꯥꯔꯤꯒ ꯁꯥꯒꯣꯟꯅꯗꯨꯅ ꯂꯥꯛꯂꯕ ꯃꯐꯝ ꯑꯃꯁꯨꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯏꯪ 2019ꯒꯤ ꯃꯥꯔꯆ 13ꯇ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯍꯔꯥꯎꯊꯦꯜꯗ ꯂꯥꯛꯇꯨꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤ ꯁꯥꯅꯕ ꯖꯇ꯭ꯔꯥ ꯍꯨꯜꯂꯝꯈꯤ꯫ ꯁ꯭ꯄꯣꯔꯠꯁ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤꯗ ꯅꯠꯇꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯋꯥꯡꯃꯗꯒꯤ ꯂꯥꯛꯄ ꯁꯥꯟꯅꯔꯣꯏꯁꯤꯡꯗ ꯃꯥꯁꯇꯔꯁ ꯗꯤꯒ꯭ꯔꯤ, ꯔꯤꯁꯔꯆ, ꯇ꯭ꯔꯦꯅꯤꯡ ꯑꯃꯗꯤ ꯁ꯭ꯄꯣꯔꯠꯁꯀ ꯃꯔꯤ ꯂꯩꯅꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯍꯤꯔꯝꯁꯤꯡꯗ ꯀꯥꯟꯅꯕ ꯐꯪꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯁ꯭ꯄꯣꯔꯠꯁ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯪꯂꯥꯟ ꯃꯄꯨꯡ ꯐꯥꯅꯕꯒꯤꯗꯃꯛ ꯁꯔꯀꯥꯔꯅ ꯗꯤ ꯅꯦꯁꯅꯦꯜ ꯁ꯭ꯄꯣꯔꯠꯁ ꯌꯨꯅꯤꯚꯔꯁꯤꯇꯤ ꯕꯤꯜ 2019 ꯄꯨꯊꯣꯛꯄꯒ ꯂꯣꯏꯅꯅ 2019ꯒꯤ ꯑꯥꯒꯁꯠ 3ꯗ ꯂꯣꯛ ꯁꯚꯥꯅ ꯄꯥꯁ ꯇꯧꯈꯤ꯫ ꯑꯗꯨꯒ ꯔꯥꯖ꯭ꯌ ꯁꯚꯥꯅ ꯕꯤꯜ ꯑꯁꯤ ꯆꯍꯤꯗꯨꯃꯛꯀꯤ ꯑꯥꯒꯁꯠ 9ꯗ ꯄꯥꯁ ꯇꯧꯈꯤ꯫ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯒꯤ ꯆꯪꯒꯗꯕ ꯑꯄꯨꯟꯕ ꯁꯦꯟꯐꯝꯅ ꯀ꯭ꯔꯣꯔ 523ꯅꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯀ꯭ꯔꯣꯔ 208 ꯑꯦꯄ꯭ꯔꯨꯞ ꯇꯧꯕꯒ ꯂꯣꯏꯅꯅ ꯀ꯭ꯔꯣꯔ 22,05,000 ꯔꯤꯂꯤꯖ ꯇꯧꯈ꯭ꯔꯦ꯫ ꯍꯤꯟꯗꯨꯁꯇꯥꯟ ꯁ꯭ꯇꯤꯜ ꯋꯥꯔꯛ ꯀꯟꯁꯇ꯭ꯔꯛꯁꯟ ꯂꯤꯃꯤꯇꯦꯗ (HSCC)ꯒꯤ ꯃꯈꯥꯗ ꯀꯣꯜꯀꯇꯥꯗ ꯕꯦꯖ ꯇꯧꯕ ꯁꯤꯝꯄ꯭ꯂꯦꯛꯁ ꯀꯝꯄꯅꯤꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯊꯕꯛ ꯄꯥꯏꯈꯠꯀꯗꯕꯅꯤ꯫ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕꯅꯤꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤ ꯃꯊꯧ ꯇꯧꯕ ꯍꯧꯅꯕ ꯏꯝꯐꯥꯜꯒꯤ ꯈꯨꯃꯟ ꯂꯝꯄꯥꯛ ꯁ꯭ꯄꯣꯔꯠꯁ ꯀꯝꯄ꯭ꯂꯦꯛꯁꯇ ꯇꯦꯝꯄꯔꯔꯤ ꯀꯦꯝꯄꯁ ꯍꯥꯡꯗꯣꯛꯇꯨꯅ ꯁꯦꯁꯟ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯊꯕꯛ ꯑꯁꯤ ꯃꯉꯝ ꯏꯁꯥꯟ ꯁꯥꯟꯗꯕꯒꯨꯝ ꯎꯔꯤ꯫ ꯒ꯭ꯔꯥꯎꯟ ꯋꯥꯛ ꯑꯃꯗꯤ ꯂꯦꯚꯦꯂꯤꯡꯒꯤ ꯊꯕꯛꯁꯨ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯗꯅ ꯂꯩꯔꯤ ꯑꯃꯗꯤ ꯊꯕꯛ ꯁꯨꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯃꯦꯁꯤꯅꯔꯤꯁꯀꯤ ꯑꯋꯥꯠꯄꯁꯨ ꯊꯦꯡꯅꯩ꯫ ꯒ꯭ꯔꯥꯎꯟ ꯋꯥꯛ ꯑꯃꯗꯤ ꯂꯦꯚꯦꯂꯤꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯗꯕꯅ ꯃꯈꯥ ꯇꯥꯕ ꯕꯤꯜꯗꯤꯡ ꯀꯟꯁꯇ꯭ꯔꯛꯁꯟ ꯑꯃꯗꯤ ꯑꯇꯩ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔꯒꯤ ꯊꯕꯛꯁꯨ ꯍꯧꯕ ꯌꯥꯗꯅ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯅꯣꯡꯖꯨ ꯊꯥ ꯌꯧꯔꯛꯂꯕꯗꯤ ꯆꯤꯡꯂꯩꯕꯥꯛ ꯑꯣꯏꯕ ꯑꯃꯗꯤ ꯃꯐꯝ ꯑꯗꯨ ꯌꯧꯒꯗꯕ ꯑꯦꯄ꯭ꯔꯣꯆ ꯔꯣꯗꯁꯤꯡꯒꯤ ꯐꯤꯕꯝ ꯐꯠꯇꯕꯅ ꯃꯈꯥ ꯇꯥꯕ ꯊꯕꯛ ꯑꯃꯠꯇ ꯄꯥꯏꯈꯠꯄ ꯌꯥꯗꯕꯒ ꯂꯣꯏꯅꯅ ꯊꯕꯛ ꯁꯨꯕ ꯂꯦꯞꯇꯨꯅ ꯃꯊꯪꯒꯤ ꯋꯥꯛ ꯁꯤꯖꯟ ꯉꯥꯏꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯤ꯫ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅꯦꯁꯅꯦꯜ ꯁ꯭ꯄꯣꯔꯠꯁ ꯌꯨꯅꯤꯚꯔꯁꯤꯇꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯀꯃꯤꯇꯤ ꯍꯔꯥꯎꯊꯦꯜꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯂꯦꯛꯖꯦꯟꯗꯔꯅ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯋꯥꯐꯝ ꯊꯝꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯁ꯭ꯄꯣꯔꯠ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯁ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯔꯠ ꯄ꯭ꯂꯦꯌꯔꯁꯤꯡꯕꯨ ꯁꯛꯈꯪꯕꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯂꯝꯗꯝ ꯑꯁꯤꯗ ꯗꯥꯟ ꯇꯧꯕꯤꯔꯛꯄ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯣꯝ ꯁꯦꯟꯖꯝ ꯆꯤꯔꯥꯡ, ꯁꯦꯟꯖꯝ ꯈꯨꯅꯧ ꯑꯃꯗꯤ ꯀꯧꯇ꯭ꯔꯨꯛ ꯍꯥꯏꯔꯤꯕ ꯖꯒꯥꯁꯤꯡ ꯑꯁꯤꯒꯤ ꯖꯒꯥ ꯑꯁꯤꯗ ꯑꯩꯈꯣꯏ ꯍꯔꯥꯎꯊꯦꯜ ꯍꯥꯏꯅ ꯀꯧꯕ ꯖꯒꯥ ꯑꯁꯤꯗ ꯊꯝꯕꯤꯒꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯁꯔꯀꯥꯔꯅ ꯐꯣꯡꯗꯣꯛꯆꯕ ꯑꯁꯤꯗ ꯑꯩꯈꯣꯏ ꯂꯝꯗꯝ ꯑꯁꯤꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯁ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯖꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯟꯃꯦꯟꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯩꯈꯣꯏꯅ ꯊꯥꯒꯠꯆꯈꯤ꯫ ꯑꯥꯏ ꯋꯤꯠꯅꯦꯁ ꯑꯩꯈꯣꯏꯅ ꯃꯤꯠꯅ ꯎꯕꯗ ꯊꯕꯛꯁꯤ ꯌꯥꯝꯅ ꯃꯉꯝ ꯁꯥꯟꯗꯕ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯎꯖꯩ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯕꯤꯖꯦꯄꯤꯅ ꯂꯨꯆꯤꯡꯕ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔ ꯑꯁꯤꯗ ꯑꯣꯅꯔꯦꯕꯜ ꯁꯤ.ꯑꯦꯝ ꯁ꯭ꯔꯤ ꯁꯔ ꯕꯤꯔꯦꯟꯕꯨ ꯑꯩꯈꯣꯏꯅ ꯊꯥꯖꯕꯗꯤ ꯊꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯀꯣꯂꯤꯛꯁꯤꯡ ꯊꯥꯖꯕꯗꯤ ꯊꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯍꯥꯏꯗꯨꯅꯁꯨ ꯄꯕ꯭ꯂꯤꯛ ꯃꯤꯌꯥꯝꯅ, ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯑꯗꯨꯒ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯈ꯭ꯋꯥꯏꯅ ꯑꯃꯨꯛ ꯍꯦꯟꯅ ꯊꯥꯖꯅꯅꯕ ꯑꯩꯈꯣꯏ ꯊꯕꯛꯁꯦ ꯈꯔ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯆꯪꯁꯤꯟꯕꯤꯗꯨꯅ ꯑꯩꯈꯣꯏ ꯊꯕꯛꯁꯤ ꯍꯦꯟꯅ ꯐꯖꯅ ꯌꯥꯡꯁꯤꯟꯅ ꯑꯩꯈꯣꯏꯅ ꯁꯨꯍꯟꯕꯗꯤ ꯑꯩꯈꯣꯏꯅ ꯄꯥꯝꯖꯩ꯫ ꯃꯅꯤꯄꯨꯔꯗ ꯄꯥꯏꯈꯠꯄ ꯄ꯭ꯔꯣꯖꯦꯛ ꯑꯌꯥꯝꯕ ꯑꯄꯤꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯂꯣꯏꯁꯤꯟꯕ ꯉꯝꯗꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤ ꯁꯥꯕꯗ ꯊꯣꯛꯇꯅꯕ ꯗꯔꯀꯥꯔ ꯂꯩꯕ ꯁꯤꯟꯃꯤ, ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯊꯥꯗꯗꯨꯅ ꯊꯕꯛ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯍꯟꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯗꯔꯀꯥꯔ ꯂꯩꯕ ꯄꯣꯠꯆꯩ ꯄꯨꯁꯤꯜꯂꯛꯅꯕ ꯇꯉꯥꯏꯐꯗꯕ ꯂꯝꯕꯤ ꯑꯣꯏꯔꯤꯕ ꯑꯦꯄ꯭ꯔꯣꯆ ꯔꯣꯗꯁꯤꯡ, ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤꯗꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤ ꯇꯥꯕ ꯂꯝꯕꯤ ꯑꯃꯗꯤ ꯎꯔꯤꯄꯣꯛ ꯀꯥꯡꯆꯨꯞ ꯂꯝꯕꯤꯗꯒꯤ ꯁꯦꯟꯖꯝ ꯈꯨꯅꯧ ꯑꯃꯗꯤ ꯁꯦꯟꯖꯝ ꯆꯤꯔꯥꯡ ꯐꯥꯎꯔꯒ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤ ꯇꯥꯕ ꯂꯝꯕꯤꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯁꯦꯝꯖꯤꯟꯕ ꯗꯔꯀꯥꯔ ꯑꯣꯏ꯫ 2019ꯒꯤ ꯃꯥꯔꯆ 13ꯇ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯅꯦꯁꯅꯦꯜ ꯁ꯭ꯄꯣꯔꯠꯁ ꯌꯨꯅꯤꯚꯔꯁꯤꯇꯤ ꯁꯥꯅꯕꯒꯤ ꯖꯇ꯭ꯔꯥ ꯍꯨꯜꯂꯝꯂꯕ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯁꯥꯅꯕꯒꯤ ꯃꯐꯝ ꯑꯁꯤꯒꯤ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯊꯕꯛ ꯑꯁꯤ ꯏꯍꯤꯡ ꯍꯤꯡꯂꯤ ꯍꯥꯏꯕ ꯇꯥꯔꯦ꯫ ꯃꯥꯡꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯛꯇꯝꯁꯤꯅ ꯁꯥꯈꯤꯅꯤ꯫ ꯑꯥꯔꯠ ꯋꯥꯛ ꯑꯃꯗꯤ ꯂꯦꯚꯦꯂꯤꯡꯒꯤ ꯊꯕꯛꯅ ꯑꯌꯥꯝꯕꯅꯤ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯤ꯫ ꯑꯗꯨꯒ ꯊꯕꯛ ꯁꯨꯕꯒꯤ ꯃꯉꯝꯁꯤ ꯏꯁꯥꯟ ꯁꯥꯟꯗꯕꯒꯨꯝ ꯎꯏ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔꯁꯤꯡꯒꯤ ꯗꯤꯕꯦꯂꯞꯃꯦꯟ ꯋꯥꯛ ꯍꯥꯏꯕ ꯇꯥꯔꯦ, ꯕꯤꯜꯗꯤꯡ ꯀꯟꯁꯇ꯭ꯔꯛꯁꯟꯁꯤꯡꯗꯤ ꯃꯃꯤ ꯇꯝꯗ꯭ꯔꯤ ꯃꯐꯝ ꯑꯁꯤꯗ꯫ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯣꯖꯦꯛ ꯑꯌꯥꯝꯕ ꯀꯨꯝ ꯄꯨꯔꯒ ꯂꯩꯕꯒꯤ
ꯃꯑꯣꯡ ꯑꯃ ꯑꯩꯈꯣꯏꯅ ꯎꯖꯕ ꯐꯪꯉꯤ ꯍꯥꯏꯔꯤꯕ ꯅꯦꯁꯅꯦꯜ ꯁ꯭ꯄꯣꯔꯠꯁ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤ ꯚꯥꯔꯠ ꯁꯔꯀꯥꯔ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯒ ꯑꯇꯦꯟꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯑꯁꯦꯡꯕ ꯃꯁꯛ ꯑꯗꯨ ꯂꯩꯍꯜꯂꯒ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯆꯞ ꯆꯥꯕ ꯃꯊꯧ ꯑꯗꯨ ꯇꯧꯍꯟꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯍꯥꯏꯅ ꯈꯟꯖꯩ ꯄꯥꯎꯗꯝꯖꯔꯤꯕ ꯚꯤꯗꯤꯑꯣ ꯖꯔꯅꯦꯂꯤꯁ ꯑꯣꯖꯤꯠ ꯃꯪꯁꯥ ꯇꯥꯕꯪꯒ ꯂꯣꯏꯅꯅ ꯈꯨꯃꯟꯊꯦꯝ ꯖꯦꯟꯇꯜ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯍꯔꯥꯎꯊꯦꯜ ꯏꯝꯐꯥꯜ